पाउसिद इम्फम उइबमर उइब पाउ खरा अपडेट तौजरे पॉलिटिकल की खुद चंगनरकपदगी थांजिंग हराउबद इरांग लाकदौरे मयांगी इफुदौ थांजिंग हराउबगी लमजेल बोगना था असिगी कुंट्रादा पांगथोकदौरिबा बोगना लमजेल कांगनरब लुसिंगबा सिंपोसिनरकपदा पॉलिटिकल की खुद चंगनरकपदगी लाई हराउबद इरांग लाकदौरे आयना थाजाबा याबा मफमदगी फंगबा पाउना हायरे पाउसिना हाय हाना जानखिबा मतुंगिना मुगना अमसुंग लमजेल ngakbagi VIP sing adu Bisnupur district ta leiraba minister amasung MLA sing khaktada ohinanaba warip lokhiba laige adaba maragasida kanagumba kharana political party amagi president VIP ohinanaba chebau number thengnaraba dagi lai arabagi sel langliba sing marakta chauna ongkhanaba thorakle maragasida thangjing seva mandal mairang interim executive committee ki president ke achobuna ngasi thatorokba cherola man hai Komisi Sahili Singani Kunitoi ki ibudau thangsing arau bagi lamchel mongna ngak pi gadaba VIP sing hana sehaba ba mandal amasung phamnai ba loising na lepna ki ba Bisnupur district minister amasung MLA sing ngak bada aba pi ki badu khakta maksana gani atoba VIP sing jaunaba invitation chanaroi wa phamase Bisnupur DC SB Bisnupur na sing bada su copy phangan kre IMC na bhutta crore kya ki work order pithok lamle joy ki chan Impal Municipal Corporation na tongan ba awards and set pajagat pagi tabak pai kanana bagi damak masu sukang daba thiba su phang daba warisana ba su phang daba bot amabo contractor hapla ka work order pithok lamri ana thamai ban assembly constituency MLA kumakjam joy kisan phang do kai Impal Municipal Corporation na work order pira pa matung da tabak amata chut na set lak thoki bani hai pa tabak ma pham jeng pangmi sing ke yang sin metro pa matung da pang to pa pau ki mi pham da MLA kumakjam joy kisan hai Haukiba me kulum doi da fang to ki ba pau ki mi pham amata thangmai ban manung amasung tongan ba IMC ki words in the cell lau thok raka thabak su de madu thona subi yu an apple tau ki ba leirabani atu ba hausu phawda thabak sing atu machi lengtana leire construction of retaining wall of pond and measure khul near community hall aina work order ama GG romai tanung haiba contractor amata piram ge masi kumja lising ari kunmathoi ki July kuntra da piram bare IMC की Ward 27 magda ising jok tuna thamnara ba mahut department ki thorang amai na sang chalak pane masi sarawna lupa lakh tara rungge senpam ward khuding ki kaito pane construction of retaining wall at khoyathong pukri aba thabak amba ki work order so contractor asimakta da piram ki madura department ki mi kaura ka khoyathong ta lairiba pukri asdem phak matam ki matuk in retaining wall chanbal wai kra bane masda retaining wall chan ka doriba asi kadai tano hangki bane major khul ki community hall manak ta retaining wall chan ka doriba pukri adoge Tabak coba ki sanfam sada hum forum kai thok lam le department ki engineer sing da kadai da pukri lei bage hang bada thejil lura ga pukri leiram dre ana ka halake pukri leiram trabadi madu atopa mafam amata hong dok ndaba officer sing da kanan ge loina da ward number 25 ki corporator weram bi sujata phawmaina se iduna major khul ge pukri adu ki mohta dem college campus da leiri be bu tokpa pongki pukri ki retaining wall wera chanbiro aige atau mafam adu da thabak maset ama pawba suba audaba miyamna uriba dane GG rongmai ariba contractor asi unana ba hona bada panglak da badigi contractor asi na kari thabak soki ba ki habadi yang loba matamda IMC ke thabak sing asi ayam badi GG rongmai na soton da lairam ke mak thamang auke phabada irang chagal ibasi maram chade EKL mak thamang auke phabada sosanpur amadi kangpok pida leiba miyoi kangluk kharan irang chagal ibasi maram chade hane reisa kan balop EKL na fang dokre lobasagi president emergency secretary na kudek pido na thator pa chero na hai manipur sahi ka khunda min na nungsi chan le mindar loba for fasal ge barakda imona ibu tan ba wangangang batana tana sahi lising kya lisang sen lai khra palam da majege powari ba maring marang no ukina ba musung thugai na ba sat khina ba thugai na sat khina ba tau ke ba mak thang mak au ke pha ba da miyoi kang luk kharan irang sagali ba sim ram jade manunda kari agenda lai bano asim yam ge wang amane loina mak di auki pa thadoku aina agitation tawriba si iraisa kan berlup ta jamna hakchan lawe poro masal gi marak tang heklaitan irang thokna ba silibam yoi sing laga na batam chan excel lokar pam thoge masina trabadi marik bidaki ma jawbi aruktan aso palan chang ma thorok labadi madugi afafata gi teksak pomba mahapo sagali pambadi khongloi sina bu ga bani hare nagala marom da chief minister hanana ba aron ba thorang paikatsi phongdok pam yoi fare Manipur ke Minister N Birin bo hanana ba aron ba thorang paikat lasi aina social media da phongdok ki ba miyoi police na fare hare para ba miyoi tu di Susanpur district ki ol galmol police tagi pamin thak auke LSPM Rudo SK sahi taraga mapan apok palai ki daba soikin auke ne
Makjor Sanpur Police ki team amana ngarang nobidang pung nipan makai rom tabada Gelmol Village da leba masagi yum taki phagat ki bani Mio eduna chaliba tha asagi kun manga da minister and Brian hanaba aron ba Thawang paikhalasi aina social media da phongdo ki matung FR amla khatki Susanpur Police Station Mio edu ki matak Indian Penal Code ki section 124/500/504/505 close to /507/102 Clause B ki makada FR adu lakot ki bani FR adu ki number na CCP PS 88 clause 5 2022 ne Magasi Chief Judicial Magistrate ki court of Thogre Mio eduna ko ki lol da minister Ada napa on batawang faikhalasi ana pangdo ki bu ofam badu social media da viral warak badagi si minister masana pa udu khang bagalo ni nabari le leba department da tigana da bakhangan ki bani si minister ki poktak matu ki da Susanpur Police nam yoi ado ngarang no bidang phagat tu masin ang bagi thabak sa tharaba matung ngasi court of thok laba matung bel da thadok re haire baragasi da makti hoki kaisum sang yaukre social media platform singi banung da amor hipa Facebook da Wagai ke marom thagal lobaki damak Imphal Police Station lokot pa FR amagi makada Delhi dagi pharaga Imphal da purakrava mag thangmang hoki kaisum sang yaugre Police dagi phangba paun hai mahak ngarang FR amagi makada Imphal West ki duty magistrate Khatri Mayum Mehta gi pantri pukri da leipa official residence da police da puthoraki nabida warang gi pung taruk dagi pung mapan phawa court asida mari lena ba council singi argument sing tar batung da mag thamang hoki Piar bon da thaduk na baja thang peki atu bamhak na person bon pi bangam da badagi nabit taramaga ni judicial custody demand taw ki bani pawasan makatan hai nabitangi matam da judicial custody demand taw pana sajiwa jel da thajin da bagi pampai laikide maduna maram oraga hokiba ahing Imphal Police Station ge lokap da thamlaba matung ngasi yupung taraga mathoi rom ta pada kaisum sang da thajin ki bani mage badak da warrant issue leiba pusung tongan ba FR camera blogatuna leibana Jelag hek thadorok pada district police mayam amana bukhana phara baji haire map semdok laga forest ki lamda pata pibeda chena ba miyo ani fare asaba pata paiba miyo ni fuga humtoi amason enclosure kunma sa khang tokle white oak protected forest area ta hana lai jariva map khotok laga pata pisilamba ge thabak da chena ba revenue department official ani police na fare 17 chabuk revenue plus da punna asaba pata ni fuga humtoi amason enclosure kunma sa khang tok pangamle Mapamudagi laijari pembi padu semdok sadok daga mioi karana sasina ba pata pituk lambagi damak Polis na pakala ba mioi adudi SDC Lilonggi office ta mandalway na tabag torong ba hausik na nung bada transfer taw krava Lilong kalay kong daki MD Alauddin amasong Directorate of Settlement da Head draftsman uy na tabag torong ba dagi kumsali singani taragamet ipan da tabag dagi Patakraba singja may uwang ba bagay bati lekay dagi soypam Location ni MD Alauddin na Lilong Police na fagat kibani aduga Saibam Lukiana Lampen Police na phagat ki bane Magoy anime ki matakta FR lokot laga makataba thijin bagi tabak sa thari haire Secretariat South Broki Conference Holder Deputy Commissioner Thawal A Swasandra Director Settlement P Gojendro Singh Jangno pangthoki ba pawgi mifam amada manifu langaki Secretary Revenue and Head of Water Singh na pawmi sing da hai Chief Minister Nongthumba Berena lamdam asdalam khopsi laga jum sajin ba Mari Lipo Authority kangandar pata pisilam ba kaya gi matang da akan ba drive sa thari Chaliba sahi asigi April kulhum da semester na khongtom dege thorom yaw roga halapagi lambi da waithau da ching tamkar ga jum sajan ba lambi ani ge barak jum sagalapana sing ba kaya thengna ba dege mai hona sawba ga loina aseng ba ma khangdok na pamari leina ba officers da tijan na ba khangan ke bane Narcotic cell sing muthat na ba khangan kre Manipur laga ki Director General of Police P Dongel na handak da district puna ba ke SP sing da pi ki ba jathang amagi matungina Desi ko jimakte SP ki makata thamliba narcotic cell unit sing kudak tamu thanana pakpak pikre aduma ko constitution ki makata anti narcotics task force when state ki lairiba narcotic and affairs of border police station de makata na laiki gane kari maram ki tamak narcotic cell sing buthaliba no aba chapchana khang bangam tre aduma ko narcotic cell sing na drug phabati taw thokre makata rakwa atop pau da harpoon missile white jar sing phangle Ukraine da Denmark tagi harpoon anti-ship missile sing amsung United States tagi self-proven Wazir sing phangba haure ani Ukraine Defense Minister Oleg Reznikov na thangs na bita phone lokre amsung khulai sing asina Russia kamay na bada Ukraine forcing mapanggal kangkalalagan ni aikre harpoon missile sing adon aikoi gi lepa ki coastal defense mapanggal kangkalan bata na tramasi trend Ukrainian team na su sinaragan ihana Reznikov na magi Facebook page ta yiki
Khatang pai tangpum Odisha jauna leba kasigi samudra torban ngakpada Ukraine ge Neptune misal sing loina na torban dagi jahaz da ka harbun misal sing ase sinagani anam hangrai ge February kun mari da Ukraine da Russia na landa bhau kiba adugi matung Russia na Ukraine gi tangpum sing da naval blockade ama thamdu number oirba grain export sing apan bathogan ge Nagala marom da Russia na invisible hypersonic missile kaukre kilometer lising amagi arapada liba target ta chapchana thagre Moscow na makoi gi Ukraine land hen kankhalaki baga makoi gi Zircon hypersonic cruise missile ki khwaiti gi nokba mai pak pasang amanga si thakjona meter Russian force in law thokre hypersonic missile adu Barents Sea da thamliba Admiral Gorskov brigade ta gi kafre amasung Arctic da White Sea da kilometer lisingama mile chadukun gamanga lapada thamba target amata mai fangna chapchana fan khraina defense minister phongdokre pangdokiba saing adu hanadagi sathatuna lakliba noba khulaising sanging sarungni an minister tu maka ta ke an officer oina Zircon sanging adu lising ani kungi October da pangthoke madugi sanging adu achoba thorom amani hana Russia ki president Vladimir Putin na sing thake Ukraine da khulai fisin bagi warning tawkre Russia na Ukraine da landa tu na satharpal lan thamari sujarak matam masida sakti leirba Russia ki lan missing ke Ukraine lan missing ke bayok na matam da awaba kya thenare mato kiso matak da Russia na makoi ki sakti leirba khusu khulai kya sina tu na leiba ka dugi sethi kya makoi ki mahota passion na thamle adu pro western oiba Ukraine da NATO member wari balebak sing amati US na khusu khulai kya pisin da Russian lan missing da gingak thok na ru pathorang pai kalakle saira kasida Russian president Vladimir Putin da ngasi Germany amasung France ki losing basing na Ukraine da kusukulai sing thasin ba atuda laiba ka tuda hiena phibam soksil hangani ana warning tawke Putin France president Emmanuel Macron amati German chancellor Olaf Scholz da makoina sathari ba thawang adu khudong thiding hani haike arwida content sing asiki maroi ba pau khara asiki pau dam jari ba mari local news YouTube channel asida ki yen biri ba punam ba thaga jari channel asan thamta ka darabadi subscribe to subscribe to bir maloina like in the share to sukawi ganap nama po amaga na thaga jari